IMPHAL SAIKUL Road Joint Development Committee ISRJDC na Sinduna Pangei Yangdong Youth Development Association PYYDA gi office ta paugi Mifam ama pangthokkhre. Mifam adugi manung chana ISRJDC gi convener Tondam Somorjit na phongtokibada matam kya gi mamangdagi hongna sembidana laklaba lambi paring asibu sembinaba PR lengak laktringedagi hongna matamdugi lengak ta kayara khanna haizakiba laikrabasu ngasi fawba sembidana leiriba sibu sembinaba manipur gi governor da memorandum amadi reminder tharabasu meeting changlak tabadagi aroiba ultimatum ama ngasi pisinkhre mahakna makha taradun hai lambi paring asida ahing nungthil khaidana masing thingam draba mal puba gari kayana overload ta mal kaya haptuna chatpa amadi tongan ba government ki department gi employees singi vehicle sing paramilitary force ki deploy tawagi heavy vehicle sing chatpana lambi asigi pibam da kahena soksil laklei satra satri singna mahai tamba chatpada matam chana mahai tampam sang sing yauba ngamhandrei lambi gi uful na maram oiraga chathok chasin tawriba mioi khakta natana lambi gi nakal da khundariba yumthong kaya dasu awaba kaya mayok nhalle lambi paring asida masing thingam draba accident kaya thoktuna asokapan asigena kaya yaure masida sunatana hospital da anaba pukhalakpada hospital nangdana anaba kaya mafam asida punsi loikre masina maram oiduna ngasidagi hauna numit 15 gi manungda lenga ki mari leinaba mioi sing lakpiduna lambi paring asibu sembi daba tarabadi makhal makha kaya gi khongjang changsilagani amadi khongjang asida thoklakpa afafategi tekchak pumnabak lengak na pugadabani haina su phongdoki ngasigi pawgi mifam aduda matam kuinedagi hauna sembidana laklaba lambi paring asigi nakalda leiriba club ki mihut sing amadi pangalgi ima event sing su sarukyaki haibra kuntra nempu yamana ahing nungtin khaktana pung kumri chupna adugumba lambi overloading oiba akoi vehicle jingduna maseng naidan chatpadagi lambi si adumatik film sokibine habasi parjamyam na khangbire aduna hojik aina thamjani wafam si IMPHAL SAIKUL Road Joint Development Committee ki maigi dagi akoi thajariba numit ngasi dagi na numit 15 ni sigi manungda government gi matam gi thomi sing amadi makoi gi officer sing laga sembini haina ta tobuse tobidabi numit 15 ni sigi manungda suksoi soidana IMPHAL SAIKUL Road ki film si yam phajaba mongda black topping tobirga sembiu aduga karigumba sembida thoragadi maduda praja miyamga apunba committee ga akoi ni ihoma lakpadu da apapatak daito kudumaksi okegi lengak na pubiba tare masi mai clear ka tawjage loina na labisi chahi koi 2023 May gi tang uhum gi mamang da gi su lan lakpasini gi mamang da su adu matik lambisi sokre adu 2024 da department gi site gi pothole khare menbirame madusu machi da yamna koi gi nganam thunum da bagi mong tuna legi da ba koi gi extend report si kundrapam awang lekai gi line to pangan bagi sanglen mamang makta da sobam lekai digi sahi yangkhairom surba koi ini amakhak masugi koi chura kron yawlak lakpa matamda koi mana tongagi ba two wheeler duna koi extend to budigi legidre gi mamang digi koi IMPHAL SAIKUL Road si adugi matik koi khudong thininga eba mongda lakpa ado matam gi mayam pisalagasu makhoina koi praja gi kholaw tadrabanina amuka na koi chiriba sumba yamna phim thiraba yam phim soklaba lambi sigi matangda amuka so koi apunba joint committee na memorandum koi 16 pisan jagani aduga akoina masada palibasi akoina ngasi memorandum pisalaba matung ngasi that tangkunya ni thoi na